Kuki terrorist singna chahi nauriba angang yauna mioi taruk fazin kiba ase thadoknana ba honabiu haina Republican Party of India Athawalege National Secretary Maheshwar Thounaojamna Ministry of Home Affairs ki Additional Secretary Piyush Goyal unaduna taksinkhre New Delhi da laiba Ministry asigi office da Ministry of Home Affairs ki Additional Secretary oibata natana North East ki in charge oiriba Piyush Goyal go unaduna Maheshwar Thounaojam ki maikaidegi ngarang ziri da thokiba thodokta Kuki terrorist singna fazin khraba mioi taruk Urembam Rani Devi chahi humfu Telem Thobi chahi kuntrama thoi amade Laistrom Haitombi chahi kun manga galoinana Tha Nipan chahi aniga makhai aduga chahi Nipan khakta ngairibi angang ahum aduge maming mathaga punna panduna makhoibu athubada kanbinanaba pungning chingsinke Ministry of Social Justice and Empowerment ge khuthangda ngasi unakhiba aduda Manipur da tholibe irang asige waroisin puraknanaba taknaringai asida asumna angang yaungna micham taruk fazin khiba se athubada thadokpagi mahutta karigumba fattanungda thoklabade India pumbage puwarida amuba kali iduna lehoragane maram aduna ministry asige maikaidege angamba thak tawkhanaduna fazin khraba mioi taruk ase khudakta kanbiyo haina taksin ki hari